ꯆꯤꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯑꯃ ꯇꯧꯕꯁꯦ ꯕꯦꯕꯥꯔ ꯊꯣꯛꯇꯦ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯟ ꯑꯅꯤ ꯂꯣꯡꯕ ꯍꯥꯏꯇꯥꯔꯦ ꯆꯤꯟꯗ ꯑꯃ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯑꯃ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯍꯥꯏꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯕ ꯌꯥꯏ ꯑꯥꯔꯃꯤ ꯑꯣꯏꯕ ꯌꯥꯏ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯑꯣꯏꯕ ꯌꯥꯏ BSF ꯑꯣꯏꯕ ꯌꯥꯏ CRPF ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗꯅꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯞꯆꯜꯂꯒ ꯍꯥꯏꯔꯤꯕꯁꯦ ꯇꯣꯇꯦꯜ ꯐꯦꯂꯔ ꯑꯣꯐ ꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟ ꯑꯗꯣ ꯃꯁꯤꯒꯤ ꯗꯥꯌꯤꯠꯇꯁꯦ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯅꯦꯕ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯁꯤꯐꯥꯏ ꯈꯔꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ they cannot escape from their responsibility ꯃꯁꯤꯒꯤ ꯗꯥꯌꯤꯠꯇ ꯄꯨꯝꯅꯃꯛꯁꯦ ꯑꯥꯗ ꯁꯦꯟꯇ꯭ꯔꯦꯜꯗ ꯄꯥꯜꯂꯤꯕ ꯃꯣꯗꯤ ꯑꯃꯤꯠ ꯁꯥꯍ ꯁ꯭ꯇꯦꯠꯇ ꯔꯥꯖꯗꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯅꯔꯁꯦ ꯃꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯧꯒꯗꯕꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯆꯤꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯑꯃ ꯇꯧꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯕꯦꯕꯥꯔ ꯊꯣꯛꯇꯦ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯟ ꯑꯅꯤ ꯂꯣꯡꯕ ꯍꯥꯏꯇꯥꯔꯦ ꯆꯤꯟꯗ ꯑꯃ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯑꯃ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯏꯗ